ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯑꯣꯏꯍꯜꯂꯛꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗꯁꯨ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯃꯑꯣꯡ, ꯁꯨꯇꯤꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯥꯏꯟꯗ ꯔꯤꯀ꯭ꯔꯤꯌꯦꯁꯟꯒꯤ ꯃꯑꯣꯡꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕꯒꯤ ꯇꯥꯟꯖꯥ ꯅꯤꯡꯊꯤꯅ ꯐꯪꯅꯕ ꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯗꯥꯛꯇꯔ 𝗪𝗪 ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯪꯊꯕꯥꯜ-ꯀꯨꯟꯖ꯭ꯔꯥꯗ ꯂꯩꯕ ꯀꯪꯂꯩ ꯊꯤꯌꯦꯇꯔꯗ "It is time to prioritize mental health in workplace" ꯍꯥꯏꯕ ꯊꯤꯝꯗ ꯁꯤꯌꯔ ꯑꯦꯟ ꯀꯤꯌꯔ ꯑꯃꯗꯤ ꯀꯪꯂꯩ ꯊꯤꯌꯦꯇꯔ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯜꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯔꯛꯈꯤꯕꯅꯤ꯫ 𝗑𝗪𝗏, former head clinical psychology, Dr. M.K. Singh, former president SAC, ꯋꯥꯡꯈꯩꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯃꯄꯥꯜ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯖꯣꯏꯀꯨꯃꯟ, president All Manipur Recognized Private School Welfare Association ꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯐꯥꯊꯗꯨꯅ ꯇꯧꯒꯗꯧꯕ ꯇꯧꯔꯣꯏꯗꯕꯁꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯏꯁꯥꯗ ꯇꯣꯡꯖꯅꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤꯁꯨ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯋꯥꯔꯛꯄ꯭ꯂꯦꯁ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯏꯟꯃꯦꯠꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯅꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯋꯥꯔꯜꯗ ꯁꯨꯁꯥꯏꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ "ꯔꯣꯜ ꯑꯣꯐ ꯀꯃꯟ ꯄꯤꯄꯜ ꯏꯟ ꯁꯨꯁꯥꯏꯗ ꯄ꯭ꯔꯤꯚꯦꯟꯁꯟ" ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯊꯣꯛꯄ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯖꯒꯤ ꯃꯇꯥꯡꯗ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯨꯕ ꯊꯤꯌꯦꯇꯔꯒꯤ ꯑꯥꯔꯇꯤꯁꯠꯁꯤꯡꯅ ꯄꯥꯡꯊꯣꯛꯄ "ꯌꯨ ꯑꯥꯔ ꯑꯋꯔ ꯖꯦꯝ" ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯣꯔꯠ ꯄ꯭ꯂꯦ ꯑꯃꯁꯨ ꯎꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯄ꯭ꯂꯦ ꯑꯁꯤ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯁꯣꯐꯠ ꯀꯣꯄꯤꯁꯤꯡ ꯐꯪꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯗ꯭ꯔꯒꯀꯤ ꯃꯥꯡꯖꯕꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯄꯨꯋꯥꯔꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯐꯨꯔꯨꯞꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯟꯒꯤ ꯑꯣꯏꯔꯣ, ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯣꯏꯔꯣ, ꯐ꯭ꯂꯠꯀꯤ ꯑꯣꯏꯔꯣ, ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯦꯖꯤꯂꯤꯌꯦꯟꯠ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯃꯥꯡꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯊꯗꯨꯅ ꯂꯥꯛꯏꯕꯅꯤ, ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯤ ꯊꯥꯗꯕ, ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯇꯧꯒꯗꯕ ꯊꯕꯛ, ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯡꯇꯛꯅꯕ ꯑꯁꯥꯎꯕ, ꯐ꯭ꯔꯁꯇ꯭ꯔꯦꯁꯟ, ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯡꯁꯦ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯟꯗꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯇꯣꯡꯖꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯁꯥ ꯐꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯦ ꯍꯥꯏꯗꯅ ꯀꯞꯇꯅ ꯂꯩꯃꯤꯟꯅꯔꯒ, ꯂꯥꯎꯅꯗꯅ ꯂꯩꯔꯒ, ꯀꯣꯟꯅꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ, ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯤꯡꯗꯅ ꯈꯨꯕꯤ ꯁꯤꯡꯗꯅ ꯂꯩꯔꯀꯥꯟꯗ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯐꯕ ꯐꯣꯜ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯏꯁꯥꯗ ꯑꯋꯥꯕꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯨꯝꯍꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ꯫